ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯃꯗꯤ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤꯕ ꯅꯨꯃꯤꯠ ꯖꯨꯟ 4 ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯃꯪꯐꯥꯎꯅꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯂꯣꯛ ꯁꯚꯥꯒꯤ ꯃꯦꯝꯕꯔ ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯣꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ 4 ꯑꯁꯤ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯃꯤꯈꯜ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯁꯦꯜ ꯑꯃꯗꯤ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤ ꯍꯛ ꯑꯃꯗꯤ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯤꯍꯨꯠ ꯈꯟꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯈꯤ꯫ ꯃꯁꯤ ꯃꯤꯌꯥꯝꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯁꯦꯝꯖꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯍꯥꯏꯕꯗꯨꯒꯤ ꯃꯍꯥꯎ ꯑꯃ ꯐꯪꯍꯟꯕ ꯉꯝꯈꯤꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯗꯕ ꯊꯣꯛꯂꯣꯏ꯫ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕ ꯉꯝꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅ ꯁꯤꯟꯅꯔꯛꯄ ꯊꯧꯗꯥꯡ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯅꯕ ꯇꯥꯟꯖꯥ ꯑꯃ ꯐꯪꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯗꯨꯅ ꯄꯨꯊꯣꯔꯛꯈꯤꯕ ꯄꯥꯡꯒꯜ ꯑꯗꯨꯅ ꯑꯆꯧꯕ ꯄꯥꯡꯒꯜ ꯑꯃ ꯍꯥꯞꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯥꯡꯗ ꯊꯝꯂꯒ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯇꯧꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯍꯣꯠꯅꯈꯤꯒꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐ ꯐꯠꯇ ꯑꯁꯣꯟ ꯑꯀꯟ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯆꯨꯝꯊꯣꯛꯄ ꯑꯃꯗꯤ ꯑꯁꯣꯟꯕꯕꯨ ꯁꯦꯝꯗꯣꯛꯄ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯑꯆꯨꯝꯕꯕꯨ ꯁꯧꯒꯠꯄ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯏꯁꯥ ꯏꯁꯥꯗꯒꯤ ꯍꯧꯔꯒ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯈꯟꯕ ꯉꯝꯂꯕꯗꯤ ꯁꯤꯡꯅꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯃꯥꯌꯣꯛꯅꯕ ꯉꯝꯕꯗ ꯅꯠꯇꯅ ꯌꯥꯝꯅ लाइना माइथीबा पीबा ngamgadawribani masina anauba manipur ama sembada ngamlakkani lamdam asida thokliba thodok wathoksing asi ngaihak ngaihaki oiba wakhalon amadi thawongna mayoknabadagi aranba oigani asanba miyeng amana lamjingduna oirakliba phibam asi thengnabagi tangai phadaba lei masigi mayek laraba khudamdi ngasimak thengnariba ising ichau asini ichau asi hanjin thokani haiba khangna thokpa phibamni oirakliba phibam asida maikai kayadagi miyoi kayana angamba mateng pangsimnaduna thengnaminari amadi mahaki maikai dagisu angamba mateng pangduna hotnari adubo asanba miyeng amagi makhada tungda amuk hanna asigumba khudong chadabasing asi mayoknadanaba hotnabagi tangai phadaba lei lakle hainasu cherol asina makhatari